Israel gi nuclear site manakta Iran na missile attack tawkhre. Iran na kapsilak pa missile ama Israel gi air defense system na ngakthok pa ngamhodaduna Israel gi khwaidagi maru oiriba nuclear facility lairiba Dimona sahar da pokhai khre haina pau gi source amana hairi. Home front command na phongdokhiba matungina ngarang ayukta amasung numit yungba matungda missile attack tawrakle haina siren khongkhe. Adubu Israeli military na missile ngakthokpagi matangda official oina confirm tawkhide. Rescue service oiriba Megan David Edom na attack aduda mi sokpa yaukhide haina phongdokhe. Israel gi Kan TV gi report matungina Negev desert ta leiba nuclear site adudagi kilometer 10 rom lapa Dimona gi mafam amada missile adu tasinki hairi. Simon Peres Negev Nuclear Research Center ase anamba matamda Dimona reactor haragasu khangnari. Masi Israel military na khwaidagi chekshin na ngak senba site singi marakta amani hairi. Iran na Dimona saharda missile kapsilakpa si haukiba thangja numittagi handaki asiga anirak subani. Mamangi attack adudadi mi humpu mari sokhi. Marakasida Tehran-dagi phangba paw amagi matungina Gulf leibak amagi mateng lauraga yegnabasingna Iran gi ithat ama khudum chansinnaba thorang tawkhre haina Iran gi parliament speaker Mohammad Bagar Galibafna thajaba phongdokhre. Makoina adugumba khongthang laukhatnaba tasengna honaraklabadi Gulf leibak adugi maruoiba infrastructure pumnamak Iran na hanba leitana amasung athingba amatta yaudana attack tawgani haina Galibafna social media da phongdokki. Galibafna wafam asi phongdokpada mateng pangli haiba leibak adugi maming di pankide. Mahakna phongdokliba wafam se United States na marfunithoi suba Airborne Division gi paratrooper lising kaya Middle East ta thajanaba thorang tawkhre haina thajanari talaktane. India yauna leibak mangadi Strait of Hormuz lanthokpagi ayaba pikre. Prithivigi thau amasung gas hondoknabagi yamna maruoiba akhuba samudragi lambi oiriba Strait of Hormuz blockade tawduna thamliba Iran na India yauna marup mapangi mari leinabani haiba leibak mangadi lambi asida jahaz hondok honjin tawnabagi ayaba pikre hairi. Panakanna lan thoklabasu Iranian authority na China, Russia, India, Pakistan amasung Iraq ki jahaz singde Strait of Hormuz phauraga jahaz honba yagani haina lauthokli. Iranian State TV gi interview amada Foreign Minister Abbas Araghchi na Strait of Hormuz ase pura thingjan madinatte. Adubo Iran ga marup mapangi mari leinaba leibak kharadi athingba leite haina phongdokli. Strait asida yegnabagi jahaz singde phauraga chatpada ayaba pibagi maram amatta leite haina Araghchi na phongdokhiba wafam amada media na quote tawki. Yegnaba leibak singa mari leinaba jahaz sing natraga lan asida hakthengna na yauriba leibak singi jahaz singde Strait of Hormuz lanthoknabagi ayaba piroi. United States, Israel amasung handaki crisis asida chenaba Gulf leibak kharagi jahaz singde lanthokpa yaroi haina Araghchi na haiki. US na tasengna power leramlabadi lan asi mai paklamgadabani. Songnariba lan asi maithiragani kibadagi wari sananaba hairakpani haina Iran gi maikaidagi phongdokhre. Panba yabadi America gi President Donald Trump na Iran ga songnariba lan asi wari sanaduna ceasefire tawragani haina phongdokhiba wafam adubu karemnaraduna Iran gi military IRGC gi spokesperson Lieutenant Colonel Ibrahim Zolfugari na ngarang lan loisinbagi matangda Iran na US ka wari sanakiba leite. US mathanta wari sanaba oiramgani haina su phongdokhi. US na malemgi leibak singda superpower oiriba leibak amani haina lauduna lakiba adu ngasidi America gi asengba saktam malemgi miyamna khangba ngamle. Karigumba America na asengba superpower oiba leibak ama oiramlabade soknariba lan asi ngahana Iran bo maithiba piba ngamlamlagadabane. Lan asi maithiragani haiba khanglakpadagi Iran ga wari sanaduna lan loisilagani haina lana US na sandokpani. Adubo Iran gi maikaidagidi lan loisinbagi matangda America ga wari sanakiba leite haina malem gi mitmangda Iran na America bo
चाउना नोकनबीदुना करेम कथाइनख्रे पनबा याबदि नुमित कुंतरेतनी सुरबा US इजराइल अमदी ईरान गी लान असिदा ईरान दा पुन्ना मियोई लिसिंग अमगा चमगा रोम सीख्रे मियोई लिसिंग तरानिपान चमगा यांखै माथोई रोमना चाउना अशोकपन नंख्रे लान असिदा सिरिबा सिगी मनुंगदा पिकलिबा था निपान खक्ता ngairiba angang yauna chahi mari funipa lom suraba kaya yaure loinana lan asida punna nupi chani rom su sikhre lan asigi khwaidagi tamthiba malemgi lebak singna supenda ba phongdok na rikhiba tankak adudi February 19 da US amadi Israel anina Iran gi school amade attack chathaduna school aduda tamliba angang chamaga humpunipa lom hatkhiba duni nakal amarom dana लाना सी लोइसिनबा ngamnabagidamag America na thamlakhiba ceasefire gi proposal adu Pakistan na Iran da pikhre expert sing na phongdokpagi matungina Iran ga soknariba lan loisinnabagi matangda wari sanaba haukhre haina US na phongdokliba si Donald Trump ki aronba lalong ama soidana oiramgani maramdi hojiksu Donald Trump na Iran gi akoibada mahaki lanmi thajinba amadi lan gi khulai deploy tawgi thabak adum lepalaitana chathari hairi Iran da lepalaitana landagadabani landaba leptuna lan loisin khrabade achoba soiba oigani haina Saudi Arabia gi crown Prince Mohammed bin Salman na America gi President Donald Trump ta haikre New York Times ki report tamagi matungina lana silama khangda loisin khrabade tungda masidagi hena sathiba akiba phanglaba lana muk tholakani haina section wafam su thamlakhibani report asigi matungina America gi President Donald Trump na lana si loisin bagi apamba phongdorakhibada Saudi Arabia gi crown Prince Mohammed bin Salman na lana si lamakhangda loisinna ba warep laurabadi America gi oina khwaidagi asoiba decision ama oigani haina Donald Trump ka wari sanabada phongdokhibani haina New York Times ki report amana phongdorakhibani adu wafam asigi matangda Saudi Arabia gi official gi maikaidagiri asigumba wafam amata Crown Prince Mohammed bin Salman na phongdokhiba leite hairi West Asia gi lan gi matangda ngasi India gi Prime Minister Modi na Chief Minister Singawari sanagadori Prime Minister Narendra Modi na ngasi irai numitta lebak asigi Chief Minister pumnamakka wari sanaduna hojik West Asia da thokliba lana sina pirak pa saitheng singi matangda khana nainagadori wari sanagadori ba sida lebak asigi Mikhal Mayok nagadori ba state singi Chief Minister singdi yauroi haina sourcing na phongdokre khongthang ase tim India gi thauna da punna honari ba sing adugi phibam yengnabani West Asia da US amasung Israel na Iran da February 19 dagi horakkiba lana sigi matangda Chief Minister singi oiba meeting korakpa si handaki sina hanbani Persian lebak asina makhoi gi yumlo nariba Gulf lebak sing amasung Israel da khut hanbagi thabak su akan mamong da sathari Prime Minister na ngasi numidang waram video conferencing gi khothang da Chief Minister singa West Asia da thokleba lana sigi mari leinana khana nainagani amadi sem sariba thosel amasung state singi thorang sing adu yengsingani meeting asi tim India gi honariba sing adugi apunba saktam aduda yumpham oigani haina sourcing na hairi Mikhal pangthokadawriba state singi Chief Minister singdi meeting asi da saruk yaroi masi maruoina model code of conduct leibadagini hairi